friends ngasi di mayam gadamuk ta video ano wam pudun laksari video si yam toina thakat padi ngamjadre ai ga sin bathaba khara leibina maram oiraga haitare ado ngasi video si di akoi gi lakadaba Saraswati Puja haitare Maheigi Lairembi khuramba sigi pungpham se karma matam da tai amadi karma matam dagi horaga karma matam da loi haibidi matang dani aina video si aina khangjaba khara haitare mayam da share tokjabane lakadaba akoi gi kanu se Phairin Panchamni haitare ko Phairin Panchamni Phairingi mangani panba numina si da koi Saraswati Maheigi Lairembi gi ishorse masi khurambagi numitche thokle ado calendar da di tarik ahum February gi tarik ahum da tai tobudabu aina so mamang video singda dum haigare ko thawal gi matang da di koi gi numina thokpa hek thokibadagi madu da lemhori ba minute manga oisunu minute 10 oisunu adu do adumak Taban da mayek shengna dum igane bako aduni ado handaki oina di February gi tarik ani dagi na February gi tarik ahum buki habadi February gi tarik ani masigi pung mapan ga minute 10 ayuki masdagi Phairin Panchamni je Phairin mangani pan mase haure aduga February gi tarik ahum ayuki pung 3 ka minute 82 phawba Phairin Panchamni oigane ba hariba matam asida karma matam hena phage hairaga di Phairin gi Phairin Panchamni Phairin mangani pan base Phairin akoi gi February gi date 2 haitare ko masigi ayuki pung mapan ga minute 10 dagi ayuki pung 12 ga minute kunipan phawbugi marakche masidane hena ira thongni bada afaba ada positive energy phangba oi haina thamjage mayamda aduga masida akoi gi yumang kaimang ba yauraga ji sorsida katpa hai akoi hai lei oisino masida kachabase laptakna dum khurambiyo ishwar se mafung kudumakta lei adu mana jumang kaimang yaw taragadi hek nuaite ko katpada adu nupa oisinu nupi oisinu loi katpadi ya ishwar sida ko angang nubi sing oisinu ahal sing oisinu mahi tamba bujase angang khaki natabida mahi tamba mahi tamba haisida angang su tami ahan su tami ko mahi ese lari khakta sunate magi tongan toma kala gi oba koi film da khangde drama da khangde isai nongmai da khangde lai lai su da khangde mayam tammi da ko mahi masing tambai ja khudimak se masida apha apha chu dana ba budi loksing gyan loksing henana ba mikok mithoi oinana ba haitare ko ishor sida mahi gi Lairembi sida khuram jaba yai mama mapa oiba singna maben mabudou singna sha gi isu gi dum haitare ko mukoina dumak khuram birasu kachu akaiba leite masida katpa ma ishor sina pamjaba haragadi akhoi hangapan machu haitar hangapan machu gi leising adagi thambala ngo bose phangagadi katpi yam mahi chawi ko sima ada athum haw wahi sugumba se yamna pamjai ishor sina aduga khoi gi lai sida ishor sida magi moti sida lai huppi raga haitar ko yamna ira thongni ba pangthokpa masi mana yamna pamjaba yam haraujaba oye masida niningba dum ni be ai ko mai ga mari lena ba hiram khudimak ta loi ni be loi pinabira kani haina su khanjai aduna ishor khuramba lining ba haibese thajaba ma change thajadraga di kaisu kana roi thamui sengba madi change ba ko thamoina bu senga ga di ishor sina loina bak chanbi gani haiba wafam se su thamjage aduna karigumba ishor si latpi ningba ishor si bu ningjaning ba ishor si bu thajaba oi taraga di koi February gi date 2 gi ayuki pung mapan gi minute 13 dagina ayuki pung 13 minute kunipan phawbugi manungsida khurambiu masida gi hena athoiba adugi ahen ba positive energy phangba oi haiba wafam se aigi satagi thamjage ain haibda soikhiba lankhiba yaorbsu mayam ngakpi gani ko matung tarbasu nungai ba kana gada ba dum video puthokna bo hona jage handakti yam toina video si thagat pang ngamjadre hai tare ko aigi achin ma thaba khara leibina maram oiraga masigi damta mayam na waro biroi ado ishwar sidi ningba yamna tangai fade ishwar ningba haibase kanagumba amada laluba kanagumba amada khana chenaba tongningoy ba ko lan akoi phattaba am tobu haibase maji ishwar ning tare ishwar ni yaroi ko ishwar punishment pirakani ko haibe wakhalam leigane ishwar se angang osinu han lusu ishwar sin ning base adum phabra na khali ai wakhanda di ko ada aran hui tongningoy ba miyon da phattana ba mi gi thamoi na ba miyon da wakhan nuai rida ba thaba amata tongningoy huran chiti tongningoy khana chenaba leiroi masigi wafam sima thamjage ishwar sining base adugi matik phabra na khali ko ai wakhanda ishwar sigi thambam harga di magi thambam hanga posu dum yawi ko mamang haidi nongpo on ba haitare nongpo on ba masidane hena pai ko angang lai lai su tambai ka room da haitare ko masi thambiraga dum lachaba kasu akaiba leite yamna fai adu ngasi gi matang asida loisin jarage matung tarbasu nungai dum thagat naba hona jarake
ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ